Manipur yauna North East ki mafam kayada ngasi akan mamoongda nong churba yai haina India Meteorological Department khangalakle. Tarasuba State Thaki Aquarium Exhibition cum Flower Show masidagi DM University campus ta laiba Manipur Science Aquarium da hauragani. Krumjari Mami TV sandok chaba Manipuri pau miyeng tabi de singbu hanba maktada ngangum PINGKU na taram da okjari pau sandong na pijari. State Mari ki khongchata Prime Minister Narendra Modi ngase Sikkim da thunglagani hari pau gi likun amagi matung ina Prime Minister Narendra Modi na State Mari asi chawkhat thawrang gi damak lupa crore lising humfutara rongi project sing sangagani amasong jatra hungani hari Mahaki ahanba khongchata Prime Minister na Sikkim da Sikkim @50 da saruk yagani Prime Minister ne state adu da chawkhat thawrang gi project kamarum sangagani jatra hungani amadi miyam tinba mifam amada wangangani hari Mahakna Nemchi District da lupa crore satret yangkai sangna paikhatpa phamung chamanga laiba District Hospital Galsing District da Passenger Roadway Gangtok da Atal Bihari Bajpai gi mitam ama maikhum hangdokani Prime Minister na Sikkim na mapung fabe state oikibagi chahi yangkai suba kumon gamari lainana souvenir coin amaso puthokani tungda Prime Minister na West Bengal da chatkani Mahakna Alipurduar amasong Coast Behar da City Gas Distribution Project ki jatra hungani project asi lupa crore lising amatara sangna paikhatpani madugi matungda Bihar da chatuna Patna airport ki anauba terminal building sangagani hari hayeng Prime Minister na Bihar da lupa crore lising nifunipan chamanga kunchangna paikhatpa tongan ba chawkhat thawrangi project sing sangagani jatra hungani amadi miyamgi mifam amadaso wangangani hari madugi matungda Uttar Pradesh da amung chatuna Kanpur Nagar da lupa crore lising kun chamapan changna paikhatpa tongan ba chawkhat thawrangi project sing sangagani amasong jatra hungani mafam aduda pangthokpa miyamgi mifam amadaso wangangani hari Viksit Krisi Sanklap Abhiyan Manipur gi oina ngase Rajya Sabha gi MP iningthau Lesemba sana jawbana hodoklagani hari ICAR Complex for North Eastern Hill Region Manipur Center Lamphel Part Imphal amasong State asida laiba Krisi Bigyan Kendra Singa punna khusamnaduna thauram asi Lamphel Part laiba ICAR gi Loktak Farmers Hostel da hodoklagani thauram aduda Horticulture amasong Soil Conservation gi Commissioner T Pamai ICAR Regional Center ge Head Dr. CS Basuda Devi na chingba singna saruk yagani hari thauram aduda Maharashtra iningthau Lesemba sana jawbana campaign team gi khongchat adu hawdokani hari senior scientist K. Ambedkar gi matung ina state asige kha thangba saruk singda akan banong churba yai hari Mizoram lenga ki disaster management and rehabilitation department thokpa cherol amana hai India Meteorological Department Regional Center Guwahati amasong Meteorological Center Aizawl na Mizoram gi mafam kyada nungsit amasong akhak araw yauna akan banong churba yai hari Masigi yenglaga cheksin thawrang oina Mizoram gi mafam singda laiba school sing asi suti thadokre hari Tarasuba State Thaki Aquarium Exhibition cum Flower Show ngasidagi DM University campus ta laiba Manipur Science Aquarium da hauragani hari Manipur Science and Technology Council Mastec amasong Aquarium and
floriculture entrepreneursing punna singduna Thauram asi Science and Technology ge Joint Secretary Singakham Sasi Devi Science and Technology ge Director Homila Hongre amasung Meste ke Director Dr. K.S. Rakesh Saruk yagani hari Numit tarin sathagadaba exhibition asida lamdam asige mahausadagi leraklaba nga makhalsing amasung laising utkanisu hari Laithago lamjing luk LLL kakching Laithago laikai da laikai asidagi Bosem Koshem amadi CBS ina lauba ISSLC Higher Secondary Examination Class 10 amadi 12 ki examination singda First Division da mai paklaglaba mahiroi singda manapi duna pukning thogut kre mahiroi singbu harau tayam no oktona manapi bagi thorum ama ngarang kakching Laithago laikai gi mai laikai asigi hal sing Khetri mayum manglem Khetri mayum sauba Khetri mayum achauna Thoram mapusing oiduna pangthokiba thoram aduda mahiroi taramathoida selgi mana amade achamba khudol tamduna pukning thogatki hari Kanauma phawamna leidi mafam do madu center we Prithibi matum tama matamda lamma tai leke lammaya leke lammaya haidori chuhuren leidi miduna chakol ko matam leidi miduna singba matam moida capability lerpon mito adur madur lammaya ngasi lab jagada aikoi developments la matung centralized no oi Singapore masagi production lupa mali kali amata leke ngasi industrial hub oiraga karai dei karai yo aduna isa matik ta ge aine leidi mafam do centralized isa matik ta no hono ga siman number 1 matang da live ai Haukiba me kunda ukrulda pangthokpa manga suba Lily Festival gi paulo bajatpa paumitim amada gwal tabida duty tawduna lairamba Mahar Regiment ke security personnel singna Manipur State Transport Department ke basta Manipur thaba wahi loktho haina athingba pihiba thong adubu yaning da bafongdoktuna Khongjom Circle Maira Paibina Sinduna Khongjom Police Station Mayada Leiba Community Hall da Maikai Adongi Ahalaman Maira Paibi Ima Ibel Singna Wakat Mifam Famkre Wakat Mifam Adu da Saruk Yakibi Khongjom Circle Maira Paibi ge Secretary Nirmalana Phongdorakpada Haukiba Me Kunda Thokiba Gwal Tabi ki Thodok Adu Khongjom Maikai da Leiriba Khongjom Tekcham Samram Singtham Langathel Amade Langthabal na Chingbagi Maira Paibi Ima Ibel Singna Yaning da Phongdoktuna Wakat Mifam ase phambane Numit adugi thodok adu Manipur Governor Chief Secretary DGP amasung Security Advisor na daita pugadabane Manipur gi manungda Manipur haiba wahi thaba yaroi haibase kanagi thaul sinno Center Security Force singna maitai purupo karisu laitana khanba yaningde security asingumba mathong huktaba thong adugi mathakta lengak asina chap chana action logadabane matik chadraba Chief Secretary DGP amade Security Advisor fam thadokadabane Thodok adugi matangda Governor na miyamda mayek sengna sengdokadabani haiba wafam sing phongdoke Wakat mifam aduda Governor na miyamda apology taw DGP Chief Secretary Security Advisor fam thadoo Governor ge makhada Mahar Regiment Laibra amadi Manipur gi ngamkhai da singnarakpa khudingmak thengnagani haina iba placard sing sijinake Manipur da puruk kangluk Kunchaga humdoi na kunda bani Manipur haji Puruk mayam sina atopa puruk chungjina magi separate administration tawjalage haidana puruk mayam sina tala agadi madu puna maktu India government na piba ngamgadawri brabra kuki jo kanguna hariba mawi separate administration piga dabani haidana haide aduda makogi kuki gi MLA tada hawjik BJP government paibada Manipur da su yawriba aduga India da su BJP na pairiba adugumba kuki gi MLA tarana makoi gi kuki lalauba singdugi mathakta tongjanlaga makoi ga manaraga Manipur dagi separate administration piga dabani haidana tanbada India government na makoi gi mathakta
एक्शन अमत लौद्रिबसे इंडियन कॉन्स्टिट्यूशन की मनुंगदा मखोइदा पिसा तौननबे पिसा अमत लेतब्राबा मैतै हाइबा कांगलुप सिना लेबा मखैदी मणिपुर तो खाइ तोबा ताबा सुनिया यारोय मणिपुर तो खाइ ताहननबा सिलकबा कांगलुप खुदिंगमक अखोइ मैतै खुनाइने हिंगिगैदी अखोइना ngamnaba थेंगनगनी खुदिंगमक मायोगनगनी अखोइ थवाइ थाबसु थागनी नुपी अंगांग खाक्तना अखोइ मतम खुदिंगमका मणिपुर की इंटीग्रिटी थुगाइनबा होनरपा कांगलुप खुदिंगमका अखोइ मायोगनगनी हाइदना अखोइ खोंजोम साखर मैना पाइबी फोरमना ngasi वाक Jerebam romdagi Imphal romda chatkiba potpuba tata gari driver ama Tangmenglong district ki manung chana laiba National Highway 37 ge Kaifundai khunda khulai paiba sakhangdab singna faduna pukhibadagi khun asida irang ama thokle haide Thawong asibu yaningdaba phungdokpa oina Rongmai Naga Council Manipur Rongmai Naga Lu Farm Rongmai Naga Youth Organization Rongmai Naga Student Union Manipur Gainong Lungran BACC members, village chairman, youth clubs, amade church ki lusing basing yauna miyam gi oiba santi ki khongchat ama chatkre hari miyam gi khongchat asida stop kidnapping we want peace amade release the kidnapped person haina thaba play card sing paiduna chatke thaudo asina maram oiraga yamna nungai taba amade kun asida santi thugaiba ama ohele Maram aduna athuba matamda driver thadok piraktuna amadi mahusagum santi laiba khul ama oina ba mari laina ba authority singda pungning sing sinlakle haina ngasi miyamgi khongchat sinkiba lup singna apil tawrakle thawong asi Kaifunjai village authority naso akan maongda kandem tawrakle Lamding Elangbam Laikai da Laiba Mri Matang Suba Khoirom Ataibi Mangangna Layeng Satharakiba Chahi Ahum Mapung Farakpagi 3rd anniversary ceremony ga loinana Nauna Shaba Layeng Sanglet Sangabagi Thoram Chaklen Yauna Pangthokre Thoram Aduda Khangabo Kendragi Honorable MLA O Suras Kumar Ningthaujam Mangi Maitai Amadi Dr. Narengam Rajit Kumar Social worker amasung Yumnam Ibopi Sakna Mathangsina Chief Guest President Amadi Guest of Honor Oina Saruyaki Loinana L. Roman Maitai Chairperson Child Welfare Committee Thobal Ojit Chorokhaibam President Liwa Lamding Secretary Like-Minded Group Manipur Laisram Sobasandra Social Worker Chitra Pangangbam Singer Nauboy Hoidrom Singer Ras Ilangbam Singer Hamum Sadananda Singer Biso Chanambam Music Director Pilot Naurem Manipuri Film Artist Commander Aramba Unit 3 Na Chingba Myoikyana Special Invitees Oina Saruyaki Thauram Aduda Wangangloi Oikiba Kayana Khoirom Ataibi Mangangna Treatment Center Asibu Hena Afaba Oinaba Suggestion Kyasu Piki Hari Farmers Club Sunu Sifaina Thasi Kontra Fawa Pangthokadaba Marirak Suba State Level Iruhai Watermelon Festival Ngase Manipur Lengang Simbiduna State Level Festival Ge Thakta Pukhat Piduna Iruhai Kumai Ase Pangthokpiragadi Longmisingna Amuka Hena Thabak Suning Numlingba Pokhanduna Senmitlon Fagat Handuna Longmisingda Achawba Mating Oigani Haina Farmers Club Ki President Laisram Sam Kumarna Phungdokre Wafam Ase Farmers Club Sunu Sifain Senduna Thasigi Kunga Taruktagi Hogduna Sunisify Market Complex Ta Numit Mangan Pangthokadaba Mari Suba Iru Hai Kumna Ngarang Humni Zanma Numita Myoy Singda Awareness Pibagi Thoramda Laisram Sam Kumarna Phungdokhibane Mahakna Makha Taraduna Haikibada Bisnupur District Manungchanna Laiba Sunisify Khulda Ing Kumja Lising Amaga Chamapan Mari
futara taruk-tagi miyoi humfutara na iru hai thaba haurakibadagi ngasidi khungang asi laumisingna mathang thanaraktuna pak sanna iru hai watermelon thaduna ningthina pothok-pothokpada mai pakpa khul ama oire khul asina sahida watermelon metric ton chatruk hena iru hai asi puthokpasu ngamle haike khungang asi laumisingi thawai yawba amadi farmers club asina iru hai kumhai watermelon festival mamangda humlak pangthokraba matungda matam khar lepraba matungda handak amu mari suba iru hai kumhai pangthokpa ngamle Kachai Lemon Androgi Pineapple Festival tauduna state ki kumai ori sunisify dasu iru hai gi pothok marangkai puthokuna Manipur gi miyam da pijaba ngambagi thakta laklabani maram sena Manipur lengang state ki thakta oina iru hai kumai ase pangthok haningi haiki Thauram aduda Water Resources Department ki EE Tolerance Shaka Kishan Morcha Bisnupur District ki Secretary Irengbam Newton Pubala Gram Panchayat ki Pradhan Ningthaujam Ranjit New Life Foundation ki Secretary Dr. Lamabam Pisak Moirang Police Station ki OC Khaidam Rajan Khanganba Veterinary Department ke Dr. Sunita Ngangbam Dr. M Leibak Nganbi Dr. T.S. Rinat Devi na athoiba mithong lensing amadi wangang loising oina saruk yakhe Homna Khandira State Festival, Oilabaki, Lamisi, Yapiu, State Festival, or Hadulam City. From the mayor of the good provider Adumba, Pambi, however, and the section of one this year, the Wana, who had said over Pontimus comes again, Thauram aduda focus group mental health and psycho social counseling and motivation to drugs abuse haiba matangda laumisingda awareness so pi ki hari State Festival wala ko ita nasigi landoski niya bidai thon ta dulu maya kan hai landoski leadership na kung nakhandira ko State Festival wala ko di landisi ya piu ko State Festival o haru lamtam sige kung di niya lang good provider ba adumba Pambi however, and the section of one this year, the Wana, who had said over Pontimus comes again, putting a pump like a Pampo Trava. Pampo Moses say him about Tokima. I don't know what is the saying any Pampora and the book doesn't matter about watermelon. Even I am from the cell, state festival. Janta Khongmal Welfare Association TKWA na sinduna team ni funa group ni panthok na khaidokuna multiplex playground tenthada haukiba jahi Englishing ani kunga humdoi April 13 tagi haukiba TKWA trophy Englishing ani kunga humdoi leba ki oiba irang na maram oiduna yaithoktuna lakhiba adu mamang thagi April kunga manga dagi amuk sanaba haukiba matung ngarang sanakhiba quarter final match singda Wangoi FC amasung maipak laduna semi final sangkre Ngarang sanakhiba ahum suba quarter final match ta Wangoi FC na Achan Bigai FC bu goal ani amada maithiba piduna semi final sangmak ngamkre match aduda Wangoi FC ge jersey number 11 angau sanana minute 19 da goal ama chanduna mangjil thaki adumapu Achan Bigai FC ge jersey number 14 topper na minute 13 ta goal handokpa ngamduna ahanba half loibada goal ama amada leike Anishuba half sanarakpada minute nifuga humdoi chatpada Wangoi FC ge jersey number 14 Vipinna goal ama chanba ngamduna match adu mai paktuna semi final sangba ngamkibane match asida Achan Bigai FC ge Sanathoi amasong Wangoi FC ge Avinash minute kunthraga mari amadi yankai humdoi da yellow card amamam book tauki mari suba quarter final match ta Chajing FC na Sekta FC bu goal manga amada thoiduna semi final sangba ngamkre Chajing FC gi mai pakpagi goal sing adu jersey number 6 Rohit na minute kungamapan nifunipan amasong yankai ni thoida goal ahum chankhe jersey number 10 Rajdan na minute nifuga ma thoida goal ama aduga jersey number 30 Rishi na minute yankai ka humdoida goal ama chankhe Sekta FC gi amatangai ba goal adu minute nipan da jersey number 29 ngobana chankibane match asida Sekta FC ge ngan ba masong Bisorjit minute kun ganipan amadi yankai ga humdoi aduga
जजिंग FC गे काबिराजना मिनिट 53 दा येलो कार्ड अममम बुक तौखी अरोइबदा मरोइबा पाउ मुकन पिजरे स्टेट मरी की खोंगचाता प्राइम मिनिस्टर नरेंद्र मोदी ngasi सिक्किम दा थुंगलगने विकसित कृषि संकल्प अभियान मणिपुर की ओइना ngasi राज्य सभा MP इनिंगथौले सेंबसाना जावबन हौदोकलगने विकसित कृषि संकल्प अभियान मणिपुर की ओइना ngasi राज्य सभा की MP महाराज लेसेंबसाना जावबन हौदोकलगने मणिपुर याउन नॉर्थ ईस्ट की मफम क्यादा ngasi अकन ममोंगदा नोंग चुरबा याय हाइना इंडिया मेट्रोलॉजिकल डिपार्टमेंट खंगलकले अमदी हाइसडी स्टेट की अमदी तरासुबा स्टेट की थाकता एक्वेरियम एग्जीबिशन कम फ्लावर शो ngasiदगी DM यूनिवर्सिटी कैंपस लेबा मणिपुर साइंस एक्वेरियम दा हौजिकी ओइना ममी टीवी संदोकचबा मणिपुरी पाव मतांग से लोइसिनजरे मखा ताबा पावगी दमक मियेंग तादुन लेबियो।